Naga Meeyam taruk hatkibagi thaudok adu yaningdaba phongdoktuna amadi mihad asida chenabasing phaduna matik chaba chairak pigadabani haina Naga Meeyam na ngasi wakat Khongchat chatuna achumba wail Tankre. All Naga Students Association Manipur and Samna Sinduna Chatkiba Meeyamgi Khongchat adu ngasi ayu pung 12 rom tabada Diulalenda leiba Tangkul Baptist Church mamangda amato oina pullaba matungda khongsan bahauki. Mafam adudagi yamlaba miyam adu makha pangna North AOC romda laklaba matung Khoyathong traffic point fawba chatki traffic point asi yauraba matung mafam adudagi mamai leraklaga amuk hanna Tangkul Baptist Church ki mayokna badalaiba Mau market da yauraklaba matung Khongchat adu loishinki. Khongchat aduda lamdam asigi tongan ba furup ki miyoi kayana saruk yaduna Naga Meeyam taruk hatkibagi thaudok adugi achumba wild fangalu haiba nachingba kholau kya lauki. Demanding justice for the victims of the infamous Lailon Vaifei massacre carried out by the KNFP Kuki terrorists amadi book the Kuki terrorists who murdered and mutilated civilian and pastors in Lailon Vaifei village haiba banner makada tongan ba placard amadi kholau kya lauduna chatkiba Khongchat aduga mari lainana Ansamgi president TS angte sang maringna hai namduna phajin khraba matung tamthina hatkiba Naga Meeyam taruki thaudoga se yabangam loi Naga Meeyam taruk tamthina hatkiba sigi achumba wild fangalu haina Manipur amadi India lengakta takshinduna ngasigi democratic oiba miyamgi wakat Khongchat asi chatpani ngasi puliba miyam asi tangdu leitaba pamba miyamni haina mahangna phongdoki konsa khulgi Naga Meeyam taruk hatpada chenaba sing phaduna logi matungina chairak pigadabani thaudoga asigi matangda NIA na tigatli haiba si khangi NIA na tigaliba asida aikoina thajaba thamduna investigation asi hena yangsina chathabiu haibasi miyamgi kholauni lengaka kuki kulai paiba singa chanariba su agreement asi afaba maikei romda purakatra hairaga su asi kuki kulai paiba singna mi hatba yabagi license oina sizinaraga leire haina mahagna makha taki We want justice. Nemta Kipyan. Nemta Kipyan. Nemta Kipyan. Everyone. 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 This mi punduda mi hatuda chenariba. Aikoigi. Victim singa haiba letung ina. KNAP makoi chenai. Aduga. KNAP sigi leader ase hauzi. Deputy Chief Minister Khongchat ki husband ni aduna masina si investigation chakabiraga chap chaba achum aran se ki thupiraga action lobyu haibasini aduga asigum laba terrorist ki thong chathariba ekoi ki kuki narco terrorist ko terrorist ne lautopiu haibase koi ki demand ni amasu justice asi phunabagi damak sida ekoi whereas democratic means sinaraga voice of the people represent our we will keep on demanding the justice for the 6 Naga hostages. I must say, this is the right time that we are crying together. We cry in unison that justice should be delivered at the earliest. We will never give up until and unless the justice